ꯆꯩꯔꯥꯎꯕꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯤꯒꯤꯁꯤꯅ 2021ꯒꯤꯅꯤ ꯃꯍꯥꯎ ꯈꯔ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏ ꯀꯣꯂꯨꯞꯀꯤꯗꯤ ꯌꯨꯝ 13ꯁꯤ ꯎꯇꯤ ꯏꯔꯣꯝꯕ ꯁꯤꯅ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯌꯦꯟꯕ ꯆꯠꯂꯤꯅꯤ ꯀꯣꯂꯨꯞ ꯆꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯔ ꯊꯣꯡꯉꯤꯁꯤ ꯌꯦꯟꯕ ꯂꯣꯏꯗꯅ ꯍꯜꯂꯛꯂꯦ ꯏꯆꯥꯁꯤꯡ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯥꯗ ꯌꯦꯛꯇꯕ ꯆꯥꯍꯣꯡꯕ ꯉꯥꯍꯣꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ 2022 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 14ꯗꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯏꯒꯤ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯤꯅ ꯉꯥꯒꯤ ꯁꯦꯝ ꯁꯥꯔꯤ ꯃꯦꯔꯥꯃꯦꯁꯀꯤ ꯂꯣꯏꯁꯜꯂꯕ ꯕꯨꯡꯉꯣ ꯑꯣ ꯁꯅꯥ ꯊꯣꯡꯕ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯂꯥꯏꯒꯤ ꯊꯥꯗꯣꯛꯐꯝ ꯁꯦꯝ ꯁꯥꯔꯤ ꯍꯥꯏ ꯇꯩꯁꯜꯂꯒ ꯌꯥꯅꯤ ꯑꯗꯨꯅ ꯅꯥꯟꯅ ꯂꯩ ꯌꯨꯡꯕꯗꯤ ꯌꯥꯔꯔꯣꯏ ꯌꯨꯡꯉꯔꯣꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯒꯨ ꯂꯤꯖꯨꯟ ꯗꯤꯄꯥꯂꯤ ꯃꯣꯏꯁꯤ ꯂꯣꯏꯅꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯛꯂꯨꯕꯗ ꯐꯖꯔꯦ ꯂꯥꯏꯛ ꯂꯥꯏꯛ ꯁꯦꯝꯕ ꯂꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯒꯗꯤ ꯉꯥ ꯄꯥ ꯌꯥꯏ ꯑꯧ ꯌꯥꯔꯦ ꯌꯥꯔꯦ ꯃꯦꯔꯥꯃꯦꯁ ꯆꯥꯕ ꯀꯥꯡꯕꯨ ꯂꯣꯏꯔꯦ ꯉꯥ ꯇꯥꯎꯕꯒꯤ ꯃꯀꯣꯛ ꯃꯔꯨ ꯉꯧꯔꯤ ꯉꯥꯛꯇꯅꯤ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯐꯣꯇꯣꯗꯗꯤ ꯃꯆꯨ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯒꯤ ꯁꯤꯅ ꯏꯔꯣꯟꯕ ꯎꯁꯣꯏ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯅ ꯈꯔ ꯊꯟꯖꯜꯍꯧꯕ ꯉꯥ ꯊꯣꯡꯕ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯉꯥ ꯇꯥꯎꯕ ꯀꯨꯝ ꯑꯃꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯂꯩꯖꯕ ꯃꯊꯦꯜ ꯈꯔ ꯑꯩꯈꯣꯏꯅ ꯂꯥꯡꯖꯗꯨꯅ ꯏꯁꯣꯔꯗ ꯀꯠꯆꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯊꯤꯜꯂꯨꯅꯕ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯁꯦꯝ ꯁꯥꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯟꯁꯥꯡ ꯊꯤꯟꯕ ꯍꯧꯗꯣꯔꯦ ꯁꯤꯅ ꯈꯤꯇꯪ ꯂꯥꯞꯄ ꯃꯣꯏ ꯅꯍꯥꯟ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯩꯈꯣꯏꯗ ꯊꯤꯟꯕ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯁꯤ ꯀꯩꯅꯣ ꯏꯔꯣꯝꯕ ꯆꯥꯛꯍꯥꯎ ꯊꯣꯡꯕ
ꯁꯪꯒꯣꯝ ꯈꯦꯔ 이시는 아닌가 감도 ꯉꯥ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯆꯩꯔꯥꯎꯕꯒꯤ ꯍꯟꯗꯛꯇꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯌꯦꯟꯕ ꯆꯠꯇꯣꯔꯤ ꯃꯧꯋꯣ ꯑꯉꯥꯡ ꯃꯌꯥꯝ ꯃꯃꯥꯒꯤ ꯑꯩꯈꯣꯏ ꯃꯧ ꯃꯌꯥꯝ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯐꯦꯡꯕ ꯆꯥꯝꯕ ꯑꯁꯤ ꯃꯧꯒꯤ ꯃꯊꯧ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯂꯩꯁꯥꯕꯤꯒꯥꯏꯁꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯩꯔꯤꯁꯤꯅꯤ ꯐꯣꯇꯣ ꯅꯝꯗꯅ ꯅꯨꯡꯁꯤꯌꯦ ꯃꯧ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯆꯟꯗꯣꯟ ꯊꯤꯟꯕꯤꯔꯣ ꯌꯥꯗꯤꯌꯦ ꯐꯨꯟꯅꯥꯜꯂꯝꯃꯦ ꯏꯃꯥꯅ ꯏꯅꯥꯟ ꯑꯧ ꯐꯣꯇꯣ ꯅꯝꯁꯦ ꯐꯣꯇꯣ ꯉꯁꯤꯗꯤ ꯐꯣꯇꯣ ꯅꯝꯗꯣꯏꯅꯦ ꯃꯆꯨ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯌꯥꯔꯦ ꯄꯥꯛꯃꯟꯒꯔꯦ ꯆꯥꯗꯣ ꯐꯖꯔꯦ ꯀꯃꯥꯏꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯖꯩꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯁꯥꯔꯤꯕ ꯖꯣꯅꯥꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯣ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯊꯥꯗꯣꯛꯄ ꯊꯣꯛꯑꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯌꯥꯔꯦ ꯂꯩꯔꯝꯃꯣ ꯂꯥꯎ 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 ꯑꯩꯕꯨ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯩ ꯂꯥꯛꯀꯦ ꯂꯥꯎ ꯃꯣꯏꯅꯦ ꯑꯗꯨꯅꯤ ꯇꯧꯔꯝꯗꯥꯏꯗ ꯑꯝ ꯂꯩꯔꯝꯗꯦꯕ ꯀꯅꯥꯅꯣ ꯂꯩꯇꯦꯕꯣ ꯁꯥꯏ ꯊꯝꯃꯨ ꯇꯧꯔꯝꯗ ꯁꯥꯏ ꯊꯝꯃꯨ ꯁꯣꯝ ꯊꯝꯃꯨ ꯍꯥꯡꯕꯅꯤ ꯃꯥ ꯂꯩꯕ ꯀꯥꯏ ꯇꯧꯔꯤ ꯁꯤꯁꯦ ꯑꯃꯃꯝ ꯂꯧꯗꯣ ꯁꯥꯏꯠꯇꯨ ꯊꯝꯃꯨ ꯆꯥꯛꯇꯨ ꯊꯝꯃꯨ ꯆꯥꯛꯇꯨ ꯊꯝꯃꯨ ꯆꯥꯛꯇꯨ ꯂꯧꯊꯣꯛꯑꯣ ꯑꯣ ꯉꯥꯗꯨ ꯄꯨꯂꯞ ꯊꯝꯒꯦꯕ ꯉꯥꯗꯣ ꯀꯩꯅꯣꯁꯤꯗ ꯍꯥꯞꯄꯣ ꯑꯗꯨꯗꯤ ꯁꯦꯒꯥꯏꯔꯣꯏꯗ꯭ꯔꯥ ꯁꯤ ꯆꯥꯛꯁꯤ ꯀꯅꯥꯅꯣ ꯑꯩ ꯇꯧ ꯑꯩ ꯊꯦꯡꯉꯦ 아들 되겠지, 되겠지. 이거 지금 뭐 다 찍고. 그래, 손도 풀어 빠고. 이제 많이 들어 손 모이게. 어디 라리, 손 놓고 그 이거 타고. 뭐야 이거. 네. 이게네. 뭐 여기 있어. 이런 머신은 사이에서 뭐 손만 거기 있어. 거기서 갖고 막하면 우티기는 아마야 좀 우티기는 왜 좀 저거라 이거 좀 더 뭐. 네, 손을 가져. 아주 거기 걸로. 거기 걸로. 여기 나 송이 아손도 뭐. 여기 그 헤이나 아손도 좀 여기 저 서포트나 여기 서포트나 뭐 사소만 우티기는 나고 따가. 어때? 이게 지금이나 이게 딱 시나몬 하라. 나몬 하라 봐. 아손 엄마 아손 잡아. 아이 아무 그가 손 넘어. 사이 다 뭐하러 lấy vậy? ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯑꯦ
ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕ ꯈꯔꯗꯪ ꯀꯠꯆꯔꯤ ꯈꯨꯄꯤ ꯈꯨꯅꯥꯎ ꯁꯣꯛꯅ ꯈꯨꯔꯥꯝꯗꯅ ꯍꯥꯕꯤꯌꯨꯀꯣ ꯁꯤ ꯆꯍꯤꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯐꯒꯗꯕ ꯋꯥꯅ ꯈꯟꯗꯔꯥꯡ ꯀꯩꯗꯧꯉꯒꯤ ꯈꯪꯗ꯭ꯔꯕ ꯂꯥꯟꯐꯝ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯕꯅꯤ 시리에 하실까 있는 거 아니지? Namoi, dama ka nupo hai dito. Ni amta mai mata boy ning ni horen kier ka nam. Ani ka phasa phasa ba asmai so na ka nei na hakan jagi ni. Kia tu ngan da photo na dira ka no yi nam salam. Oi akat photo lai lo kat da na pa punchal na re. Sang ba ji labuk ni. No nga za da labuk ni. Luôn bây giờ quay lại không bao giờ khi nào quay em đi cả khi nào quay bung nhai mà này nấu quay cái mà pa ye nè chẳng mà lại được cái nhau chẳng lại cái thằng sĩ đi quay nó mà nó tàu đấy quay nó mà nhai mà sẽ quay mà muốn nó class 2 cái này đó lạc này khi nào sân bóng sân xong rồi nè cả không cái bạn coi hả Ibu mau tamu kapal berbau. lôi tao nè quay được đã quay lên trên mà pa này quay đi mung tarup ni na ba po tay jing yang ya ma ba nu pam sa jing jina saring thong ba ma yaw si ye tan moi ki saring ama thong na ba taw re ni si cherau du bi ani tha dong na ba sin sa ba lo re tina ko ngai ni khoi nau ba thằng cô dài đấy, tôi nghe những cái mặt chân pha trên này ngay mà, hình sang mặt hiện thì sống là phần cái gì sau cái lâu rồi, jadi sini pau pau bra, irom ba sini sini sak, yang masih sak, sini sana tahu ba, Cây hạt quá hả? ba irom ba, yang lain kita tu kan ada. Dạ, hạt quá à? Cái này dạ, ba không dạ. Pi, trong. 아버지 저 불안 아버지 너무 시작하기 전에 하이 저 불안 khoai không có khoai 불안은 có làm sao được tôi nào có gì được 짱 맞을 거 없는 거야. nó thì chỉ mấy gì được 동화를 하고. anh khác bài rồi đúng không 얼마나 그래? 엄마 너무 하고 너 하고요. 뭐이 안몽 하고 아니니 하고 해봐. 너기 à tôi số nào cái nó đúng hợp cho là gì rồi 나도 오통을 해봐. 아니니 하고. 백사도 뭐 아니 또. ra hợp cái gì nó đúng hợp à 백사도 오늘 놓고 아무 등 타무. 뭘? 근데 thôi đi 백사 là 아마 놓고. sẽ càng hôm tàu đấy rôm ba mươi cái cần thật lại không ba 아니요 뭐 하고 cái gì để sang mỗi tàu để sa sam phu là hay nên là biết cái này có 아이들아. này thật đồ có thâu tàu đấy cái này nọ khi nào tôi dùng hành thì dùng mặt bạc để tôi dùng nào ba đó tôi dùng nào bôi di sini ibu nyai mah tôi mau macam nào bôi cái mặt bạc này mà cái mặt bạc apa ohum 소바. mà nào nghe 하나 필요해서 난 또. nào bôi nè nào bôi nè nào bôi nang si pai se tanam mo se ai na sa labi ya ꯑꯩꯈꯣꯏꯒꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯍꯣꯡꯗꯣꯛꯅꯔꯕꯅꯤꯅ
ꯊꯣꯡꯒꯥꯜ ꯑꯅꯤ ꯊꯣꯛꯅ ꯐꯥꯠꯂꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯅꯣꯔꯦꯅꯦ ꯇꯥꯇꯣꯟꯅꯦ ꯗꯗꯥꯅꯦ ꯈꯣꯒꯦꯟꯅꯦ ꯈꯣꯒꯦꯟꯒꯤꯕꯨꯗꯤ ꯇꯣꯉꯥꯟꯅ ꯐꯥꯠꯂꯦ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯃ ꯐꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯡꯒꯥꯜ ꯑꯅꯤꯁꯦ ꯀꯨꯝꯃꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕꯒꯤꯁꯦ ꯂꯝ ꯂꯥꯏꯒ ꯊꯣꯛꯄꯁꯤꯗ ꯊꯣꯡꯒꯥꯜ ꯑꯅꯤꯁꯤꯗ ꯑꯃꯃꯝ ꯑꯣꯏꯅ ꯀꯠꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯁꯦꯝ ꯁꯥꯗꯅ ꯀꯠꯅꯅꯕ ꯍꯣꯠꯅꯔꯤ 너무 빠져버리고 너무 더 먹어 사다 이런 거가 하와이도 보러 더블 보러 남해. 셈바 좀 셈바 지지지 꼭 ꯂꯣꯏꯔꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯈꯤꯗꯕꯅꯤ ꯑꯗꯣ ꯁꯪꯒꯣꯏꯁꯦ ꯆꯤꯡꯈꯠꯇꯧ ꯂꯩꯕꯅꯤꯅ ꯁꯦꯝꯗ꯭ꯔꯕ ꯁꯪꯒꯣꯏꯁꯦ ꯂꯣꯏ ꯅꯦꯝꯁꯤꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏ ꯈꯣꯒꯦꯟ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯅꯅꯥꯎ ꯃꯤꯆꯨꯝ ꯑꯕꯣꯏ ꯆꯠꯍꯧꯗꯕ ꯁꯦ ꯉꯥꯏꯔꯤ ꯃꯣꯏ ꯃꯌꯥꯝ ꯍꯜꯂꯛꯄ ꯐꯪꯉꯀꯥꯟꯗ ꯂꯥꯏꯒꯤ ꯈꯔ ꯀꯠꯊꯣꯛꯄ ꯌꯥꯏꯄꯟꯕꯨꯗꯤ ꯌꯥꯝ ꯍꯦꯛꯑꯦꯕꯀꯣ ꯑꯅꯤꯁꯨꯕꯤ ꯆꯥꯡꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯥꯒꯤ ꯄꯣꯐꯝꯁꯤꯡꯗꯣ ꯈꯨꯇꯥꯡꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯐꯩꯕ ꯑꯩꯈꯣꯏꯗꯤ ꯌꯥꯏꯄꯜ ꯑꯃꯈꯛꯇꯪ ꯁꯥꯠ ꯍꯟꯗꯛꯇꯤ ꯑꯃꯈꯛꯇꯪ ꯁꯥꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯧ ꯃꯌꯥꯝ ꯂꯣꯏ ꯁꯨꯅꯕ ꯈꯔ ꯂꯧꯔꯨꯔꯦ ꯉꯁꯥꯏ ꯄꯣꯂꯥꯡ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯒꯤꯗꯪ ꯁꯣꯏꯗꯅꯕ ꯇꯧꯔꯅꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯁꯤ ꯈꯤꯇꯪ ꯀꯠꯇꯕ ꯁꯅꯥ ꯀꯦꯖꯤ ꯑꯃ ꯂꯧꯔꯦ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯂꯥꯏ ꯈꯛꯇꯪ ꯀꯠꯂꯒ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦꯕ ꯑꯗꯨꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯂꯣꯏꯅꯕ ꯑꯉꯥꯡꯈꯩꯅ ꯆꯥꯊꯣꯛꯑ ꯂꯩꯔꯝꯃꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯐꯪꯖꯈꯤꯕꯁꯦ ꯑꯗꯨꯒ ꯅꯤꯉꯣꯜꯁꯤꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯒꯤ ꯃꯅꯝꯃ ꯃꯆꯟꯒꯤ ꯇꯝꯃꯛꯄ ꯈꯨꯗꯣꯜꯄꯣꯠ ꯈꯔꯁꯦ ꯌꯦꯟꯊꯣꯛꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯦꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯨꯝꯃꯣꯛꯁꯦ ꯁꯤꯁꯨ ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯦ ꯊꯨꯝꯃꯣꯛꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯁꯦꯠ ꯑꯃꯃꯝ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯟꯊꯣꯛꯍꯜꯂꯨꯅꯕ ꯁꯦꯝ ꯁꯥꯔꯦ